ngasi numidang wairam pung mga rom taba aduwaida Kakching Police Station gi manungchana laiba kairakta miyoi ani sakangdaba singna nongmai na kaptuna halamlei makoi ani gi maming 𝗠𝗘𝗘𝗪𝗛 𝗦𝗡𝗪 ani 𝗦𝗔𝗞𝗪 𝗦𝗔𝗕𝗪 ni hairi laikhidaba animak Bihar dagi haujikna Kakchingda barasanba yum amada leibani hairi ngasi wabagai gi mafam amada thabak suruba matung cycle thauduna makoi gi baragi yumda halakpagi lambida laibak thiba thodok asi thokhibani hairi makatana phangba paugi madung inna laikhidaba makoi ani yauna makoi manga puna wabagai kaithel machagi manakta thabak suruduna halakpani hairi haujikmaki oina kanana kari meramgi damak halamlibano haiba khangbangamdri miyoi ani lambida nongmaina kaplambagi pau phangbaga thodok thokphamda Kakching Police ki miyoi sing changsenduna kopna yengsenduna khudakta Kakching gi Jiban Hospital da pukhatpada hospital gi maikaidagi spot dead oire haiba wafam thamlakibani loinana thodo asigi matangda Kakching Police na case ama lokhatuna thiba humba ki thabak chathaba hokre hai ngasi numidang wairam pung mga rom taba aduwaida Kakching Police Station gi manungchana laiba kairakta miyoi ani sakangdaba singna nongmai na kaptuna halamlei makoi ani gi maming 𝗠𝗘𝗪𝗛 amadi 𝗦𝗔𝗞𝗪𝗛 ni hairi laikhidaba animak Bihar dagi haujikna Kakchingda barasanba yum amada leibani hairi ngasi wabagai gi mafam amada thabak suruba matung cycle thauduna makoi gi baragi yumda halakpagi lambida laibak thiba thodok asi thokhibani hairi makatana phangba paugi madung inna laikhidaba makoi ani yauna makoi manga puna wabagai kaithel machagi manakta thabak suruduna halakpani hairi haujikmaki oina kanana kari meramgi damak halamlibano haiba khangbangamdri miyoi ani lambida nongmaina kaplambagi pau phangbaga thodok thokphamda Kakching Police ki miyoi sing changsenduna kopna yengsenduna khudakta Kakching gi Jiban Hospital da pukhatpada hospital gi maikaidagi spot dead oire haiba wafam thamlakibani loinana thodo asigi matangda Kakching Police na case ama lokhatuna thiba humba ki thabak chathaba hokre